Good morning. Ngasi December ki date 21, 2023. Video se App Store hariba application asidagi matau karamna paisa lauthokadage amadi paisa lauthokpa matamda khwaidagi pikpa amount da kya fo lauthokpa yagani paisa lauthokpa matamda paisa kakpra lauthoiba paisa do pung kya gi manungda changakadage habigi matangda khangminase. App Store hariba application asida sangbiro masida sangaba matungda makhai tangtangna lairiba fan thaba sida sangani masida sangaba matungda paisa hapsangiba amadi paisa talakpa khudimak available nasida loina thokani masida laigani hariba asigi paisa se lauthoke haitaragadi withdraw thaba sida sangani masida sangaba matungda masida laire khwaidagi pikpa amount da paisa lauthoke haitaragadi lupa chamadagi hauraga paisa lauthokpa yare lauthokadeba amount masing ado masida ibam sangi aina lauthokadeba paisa je lupa kyano habado masida fill up tobiro hojik lupa listing taru iraba matungda withdraw fund haiba asida changani masida changaba matungda next step sumaina uba fangani hojik lauthoiba paisa je nuthengi pung ahumgi mamangda account da changa agani haina masida iraga leire sumain toraga akoina App Store hariba application asidagi matau karamna withdraw tawgadagi haibadu khangre lauthoi paisa asigi charge kakpra haibadagi matangdum laksage lauthoi paisa asigi extra charge kakte lauthokriba lupa lising taruk se bank account ta lupa lising taruk adum phangani matau karamna App Store hariba application asidagi paisa se lauthokadagi haibagi matangda khangminnakre ngasigi de video se matang swaida loisanjage